tungi mirol gi damak ni sadagi lapthoknaba aikhoi puna thengnaminaba matam oire haingang esi khaktada mapuroi ba laikhidraba nupi lising aniga samri rom lai masigi manungda sahi nifugi makhada laiba nupi chatruk rom lai haina Chief Minister N Birana phongdokre wafam asing ase laifam khunau mitong lampakta nauna saba multipurpose hall ama miyam da khushinabagi thoram da phongdokhibani Chawkhatpa khuna ema semnaba hotnabada nupi singi achoba thodang lai wafam asing ase Khwai Brahmapur Women Development Committee gi Maira Sanglen Sangabagi thoram amada Deputy Chief Minister JOYKUMAR na phongdokhibani committee asina sinduna pangthokhiba achamba thoram aduda mahakna makhatara duna hai lamdam asida mayai kaba chinjak sijinaba miyoi migi masing asi nomonomagi ising ichawgum hengalakli mama oibisingna mayai kaba chinjaki khayatagi machak oibasingbo karamna kangadage haina khanbagi matam oire haiki Matik chaba permit amadi transit pass yaudana u amadi forest products sing puthok pusin tawriba amadi karbar tawriba miyoi sing gi mathakta ain gi oiba chap chaba action lokhat agani umangwa mangi pothok sing smuggling tawba miyoi sing gi mathakta forest department na miyeng thamli kawbiganu haina forest and environment minister awangbom niumaina haikre state asigi oina delimitation tawba thingkraba matung asida IMC gi Manung Channa Ward number 123 amadi 25 ki mafam singda lengakna delimitation tawnaba hotnariba asi athubada handokpiu amadi lengakna amukhana yengsinbiu haina IMC Ward number 3 ki corporator Haisnutan Chandra phongdokre wafam singa se IMC ki command room da pangthokhiba pawgi mifam amada phongdokhibani The North Imphal Development and Sporting Union Nitsu Luang Sangbam na konba mafam singda sahi asigi yausang sports isai lila amadi tungan ba makhalgi amatagi harau kumai tauraroi hairi ngasi hiram asigi matangda luang sangbam da laiba ima panthoibi community hall da pangthokhiba pawmisinga unaba amada Union gi president Dr. N Bilendrajit na hawkhiba chahi lisingani kunda miyamna thengnikhiba COVID-19 gi awaba adu nahunana amuk hanna thengnabagi wakhallonda yumpham oiraga mangjawnana cheksin thorang asi laukhatpani haiki Liberty Theatre Kaksingna Sinduna playwriting gi matangda nomindu eba workshop ama ngasi angan ching Eco Park Kaksingda pangthokre hana thabaktagi pothakraba ZEO Pukhrambam Nimaina athoiba mithunglen amadi diet Kaksingi retired principal Naurem Bidamangolna thauram mapu oiduna pangthokhiba ngasigi thauram aduda eminent playwright Khetri Sana Jauba amadi Buddha Singh Thamna resource person sing oina playwriting paper sing pathokhi Sahi nipu mangagi mathakta leiba miyoi khudingmakta COVID-19 gi hidak kapthokpagi thabak lakliba April gi amadagi hauragani haina ngarang pangthokkiba Union Cabinet ki mifamna warep lawkhre Cabinet mifam adu loirabagi tungda Union Minister Prakash Javadkarna paumi singi khuthangda haikibada sahi suraba haibadi sahi nipu mangagi mathakta leiba miyoi khudingmakna hidak asi kapthok haunanaba manak nakpada leiba mari leinaba singda thuna mingchan sinbiu masigi mathakta India gi oina hidak asi marang kaina leiri miyamna pakhatpiganu haina so appeal tawkhi ngasi asi India pumada COVID-19 sandorakpadagi lebak sinba thungna laina asidagi ngakthoknaba lockdown thamkhibagi chahumga humphumari suba namitni pungpham asi fawbada India gi punna nongbada positive case masing lising nipuga satrek taramanga nauna thengnakhiba asiga paraga hauzik phawbada apunba India gi oiba positive case masing miyoi crore ama lakh tara taruk lising marphu taruka satret marphu tara taruk sukhre Union Health Ministry gi matung ina Mamangi numit tara humdoini dagi ngasi phawada punna pabada miyoi crore ahum lakh nifu mangaga chahum humdra taret hauzik phawada sukhre ngasi dagi hauduna numit ini supna chathagadaba mongsangai da leiba BB Paul Mental Development Home gi kulumdai suba annual sports meet lisingani kunmathoi ngasi home asigi campus da haudokre panbayai home asi persons with intellectual disabled oiraba special oiba mahiroi singi home ni home asida functional academics khakta natana co-curricular activities kaya dasu takpi tambiduna yoga sports music amadi dance da tongan ba national medal kaya laurakhiba laikhrabani sports meet asi social worker nisikanta sapamna sponsor tawduna pangthokpani